Kargil Lanphamda Leibakidamakta Thawaina Pontha Leibakidamakta Thawaina Pontha Pikhraba Athoubasingi Maphamda Ekai Khumnaba UTUNA NGASI Sunday on Cycle the THOURAM Sports Authority of India SIDC KHUMAN LAMPAK IMPHAL na SINDUNA PANGTHOKHARE Kargil Vijay Diwas Palan Thoranga Mari Lainana Indian Armed Forces Haiba Teamda NGASI Fit India Movement ge saruk ama oina pangthokhiba Sunday on Cycle gi thoramadu ngasi ayuk SIDC IMPHAL KHUMAN LAMPAK office mamangdagi 26 sector Assam Rifles ki commandment Mohammad Akbar CMO Palelna chief guest ojna lamthaki thoramadu da SIDC IMPHAL KHUMAN LAMPAK center in charge Maibam Ramani Chanusu sarukyaki Punna cyclist Chamarom na sarugyaduna pangthokiba thoramadu ga mari leinana commandment Mohammad Akbar na hai miyoibana sel fana pairabasu hakchang fatrabadi karimata kanade maramaduna aikoi pumnamakna hakchang sajal tawduna amadi cycle tawduna hakchang bu ana ayek yauduna thamgadabani Kargil Vijay Diwas Palan Thoronga Mari Lainana ngasi SIDC KHUMAN LAMPAK IMPHAL na sinduna Sunday on Cycle the 26 Assam Rifles sarugya fangbasi yamna laibak fabani loinana masida miyamasu sarugya biu haiki ngasi cycle gi rally adu KHUMAN LAMPAK tagi lamtharaga Kanglapat paringda laklaga sanjin thongla laga chekong fawraga hapta dagi amuk KHUMAN LAMPAK ta lamthungfam oiki ngasi gi events ase asi yamna kanaba ekhoida purakani haba sasule aur kuchu purakadabuni maramdi kaigino haba matamda ekhoina Kargil Vijay Diwas habasi kaino haba matamda ekhoina Kargil war gi matamda ekhogi bravery haitare ekoi soldiers singduna moina supreme sacrifice tokibdo digi respect to boina ekhoina kena tawjabani adu me ningsing boina pangthok sabani aduga related oina in relation to obaina ngasi gi keno sida Sunday on Cycle se aduga correlate toroga khoina pangthok sabani haina igi tarap ting singeningi masina aya mana khoi da prakatab si keno thim di kari no haiba matamda ekhoi gi haksang se phana thamba amasung ekhoi gi discipline amasung dedication and ekhoi gi perseverance haiba si amna darkar wai ekhoi gi haksang phariba matik ekhoi isa se sin nabang ngani afaba wakhan khalakani amasung mayam gi damakta afaba thabak tawningani maruina ekhoina patriotism has important amo re ikoi lebak ngak ko lebak ningba amasung lebak ngak ko gi thabak tawba haibasi karino afaba khanba ngamba mi singdo haibadi masa healthy weba mi adu khaktana khanba ngamgadamne drug sinakiba natragna drug ta ikoi laichudan lerwa moi afaba gi wakhan da propanga moi aduna ikoi ngasi gi event si maruina ikoina masida ikoina aina keno pinning was slogan di karino haiba matamda no to drug yes to life o helaga drug ti kanba amasung ikoi gi haksang si afaba lami de chalhanba ama anisibana ikoi gi afaba wakhan khallaga ikoi haksang si fanabo henba amasung faraga ikoi gi Leibakidamakta khanba lebaki fanaba tawiramba inkhali liba angang sing sisu ikoi namasi gi thi keno sida idea sida ikoi namoi promote toba every khudi keno mak steps khudi mak moi karai de soi khide ki haibese ikoi na tawraba mati khoi gi lemhori bangang hogli bangang sing china moi ne sikoi gi mataw tawdurni haibasi haraga aroi boina aina keno da I am very thankful to the officer in charge of the SI KHUMAN LAMPAK